All Thoubal apunba students na sinduna Thoubal chatkhiba Maheiroi Singi Khongchat Marakta Maikei Khangdana Pairakpa Nongmei Maruna panbadagi police personnel ama nungna panbadagi police personnel ama amade ambulance driver ama Sokle Khongchat adu Thoubal okramdagi hauraga National Highway number 102 Imphal More lambigi paringda kholau kaya lautuna Thoubal district gate fawba lakhe Thoubal district gate yauraba matung Maheiroi Sing aduna demand mari yauba memorandum ama Thoubal district deputy commissioner Antim Subasta pisimkhe Tanja aduda DC complex ki gate ki wang madal lehauba Maheiroi Singa police ka muna rakhe Thoudok aduda nungna panbadagi Maheiroi mangarom asok apanangkhe Amaromda pakhatpadagi Maheiroi kharasu wantharakpadagi Thoubal district hospital ta pukhattuna laikannakhre Makha charakpa khongjang oina Thoubal district ki SP office ta amuk thomjinduna lamdam asidagi central force sing khudakta halanko haiba kholau kaya laukhe Khongjang loi sing adu laksin naba honabada police amasung CRPF ki personnel singna tear gas amasung mob bomb kaptuna control tawnaba honakhe Tanja aduda Maikei Khangdana Pairakpa Nongmei maru amana Ningombom Alexander Kauba Thoubal police station ki OC ki escort oiba personnel ama oi thangba khongda panbadagi sokhe Nakal ani ki marakta akan mongda kanamung narakpadagi Muhammad Ismail Kauba Yaripok Babok laikai police personnel amaso yet thangba pishumda nungna panduna sokhe Amaromda Thoubal Kiam awang laikai yumnam sarat kauba ambulance driver amasu oi thangba khadangda nungna panduna sokhe Irang aduda Thoubal district ki SP office ta khamduda leiba police personnel amake alto car amasu mai thadok longki haina pau asina makha tari